COVID-19 pandemic namaram oiduna school da class ningthina tawbasu natana class 12 ke examination pangthoknaba routine thoklakpagi mayokta yaningdaba phongdoktuna ngasi all Manipur class 12 joint higher secondary students ki masing yamlaba mahairoi kyana Imphal gi BT road mamangda rally ama lakpada police ka chauna muknakre mahairoi sing adu tankhaina ba hotnabada police na tear gas kapada mahairoi kaya asok apan nangkhare Council of Higher Secondary School Kose Manipur na lauba kumsi chahi lisingani kunithoi gi class 12 ki examination gi center ngarang laukthokre Imphal East West Bishnupur Kakching Thobal Churachandpur Chandal Kangpokpi Senapati Tamenglong Ukhrul Technopal Noni amadi Ziribam district singda punna center chama taranipal da exam pangthokani exam thabari bandhan oidoneba adi machine mami khoi sat jinje pass mark di piraga emhoi ba subject mangai dona khoi na thoi hen dana jage hai meba ado khoi government ka exam thabe aba thare khoi unabe aba unare do moina ngasi bo responsibility bibirak teba han RS tv khoi na khoi ge sabe mo solution bibiro na hajera ga ko ngrang je solution bibe mo ta khoi gi exam sendo en thukse ba sidagi khoi sat ne je khoi ngasi hoi mai changal ko ne ba ado khoi police ne khoi thabi re khoi na thabna de khoi na to government hayu government tabi de amada hayu amada tabi de khoi upai sungai de sare bu sipa mang fem la ko de khoi ngasi khong ni sanjan bane ba Your school is Japan woman, khoi joint higher secondary committee na khoi popular sinja na khoi last in class 2 sare popular Why school ka pulling? school mani de ba ya mari sure adu noina apil tawning je se kai no noina haning khoi ha je pass ba phojiri hapi raga lemhori ba ma ari mangina khoi na athoi hen ta na jage hajaba